Film Academy Manipur amadi All Manipur Film Producers Association ga khusamnaduna anirak suba Open Short Film Competition 2025-26 pangthokkadori haina festival asigi co-convener Joy Chan Moirangthem na phongdokre lampel da laiba tantha police ke hall da pangthokkiba Paugi mipam amada mahangna minute 15 amadi masigi makhada namgadaba short film competition asigidama best film, best director, best screenplay, best cinematography, best editor amadi popular award na chingba laigani competition asigi form tha asigi tara taretagi thajinba yagani aduga mathang thagi tang 13 faubugi manungda thajinbagi aroiba matam oigani relief camp ta laiba IDP sing karam na mayumda hanjingadage haiba theme da namgadaba short film competition asida saruk yabiyo haiki Short film की competition से अखोई ना हद पूर्ण लाख सरी को topic से अखोई की legal situation Manipur situation तक कितना focus तो उसे अखोई IDP से relief के अंदर legal में हम से यूं द कमाई हंजन गद के हाई पर concept से पूर्ण लाख सरी then अखोई की entry that 17 Mondays तक entry हो रही अखोई short film था सब हो गया है अदुगा last date ना 31st अखोई December 31st last day ni si marks the quite the viewer pai yapda sigi popular award pisani aduna akoina 31st December da last thing jabani mayam traditional participate tawni na khanjai akoina tawjai the themes da mayam su kok thada biraga kari phajaba film yam thokpi ya ge do khana si